ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯁꯦ ꯂꯤꯡꯊꯣꯛꯏꯅꯦꯕꯀꯣ ꯏꯆꯥꯅꯨꯄꯤꯅ ꯀꯦꯃꯦꯔꯥ ꯅꯝꯍꯟꯕ ꯑꯗꯣ ꯏꯆꯥꯅꯨꯄꯤꯁꯤꯅ ꯀꯦꯃꯦꯔꯥꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯜꯁꯀꯤ ꯇꯥꯏꯞꯇ ꯑꯣꯏꯅ ꯅꯝꯕꯤꯔꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯏꯁꯀ꯭ꯔꯤꯟꯁꯦ ꯌꯥꯝ ꯄꯤꯛꯑꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯔꯥ ꯂꯧꯊꯣꯛꯏꯅꯦꯕꯀꯣ ꯃꯔꯥ ꯂꯧꯊꯣꯛꯑꯒ ꯆꯦꯅꯝꯒꯤ ꯃꯅꯥꯁꯤꯁꯨ ꯁꯨꯃꯥꯏꯅ ꯀꯠꯊꯜꯂꯒ ꯃꯔꯨꯁꯤꯁꯨ ꯌꯥꯝ ꯁꯥꯡꯉꯗꯤ ꯈꯔ ꯀꯠꯊꯜꯂꯒ ꯑꯁꯤꯁꯨ ꯑꯗꯨꯝ ꯆꯥꯝꯊꯣꯛꯑꯒ ꯁꯦꯡꯅ ꯆꯥꯝꯊꯣꯛꯑ ꯆꯥꯕ ꯌꯥꯏꯅꯀꯣ ꯑꯗꯨꯗꯨꯒꯤ ꯊꯕꯛ ꯌꯥꯝ ꯀꯜꯂꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃ ꯏꯆꯟꯅꯨꯄꯤ ꯏꯅꯦꯝꯕꯣꯛ ꯃꯣꯏ ꯂꯥꯛꯇꯣꯏꯅꯤ ꯉꯁꯤꯁꯦꯀꯣ ꯑꯗꯣ ꯗꯤꯁꯦꯝꯕꯔ ꯊꯥꯒꯤ ꯚꯤꯗꯤꯑꯣꯅꯦ ꯉꯁꯤꯒꯤꯁꯤꯁꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯅ ꯑꯦꯗꯤꯠꯇꯣ ꯃꯇꯝ ꯆꯥꯅ ꯑꯦꯗꯤꯠ ꯇꯧꯕ ꯉꯝꯗꯕꯅꯤ나 ꯃꯌꯥꯝ ꯑꯩ ꯌꯥꯝꯅ ꯂꯦꯠ ꯑꯣꯏꯔꯦ ꯑꯩ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯁꯦꯀꯣ ꯂꯣꯏꯅꯗꯤ ꯀꯦꯞꯆꯔ ꯇꯧꯖꯍꯧꯕꯀꯣ ꯑꯗꯣ ꯃꯊꯪ ꯑꯩ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯅꯤ ꯃꯌꯥꯝꯀꯣ ꯑꯗꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯁꯨꯃꯥꯏꯅ ꯖꯦꯅꯝꯁꯦ ꯑꯩꯅ ꯂꯤꯡꯊꯣꯛꯄꯒꯤ ꯃꯔꯥ ꯀꯛꯑꯦ ꯃꯔꯨ ꯀꯛꯑꯦ ꯃꯅꯥ ꯀꯛꯑꯦ ꯑꯗꯨꯒ ꯖꯦꯅꯝꯁꯦ ꯂꯤꯡꯊꯣꯛꯏꯑꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯏꯁꯤꯡ ꯏꯆꯥꯎ ꯑꯃꯨꯛ ꯂꯥꯛꯑꯒ ꯌꯥꯝ ꯋꯥꯏꯗ ꯑꯃꯨꯛ ꯖꯦꯅꯝꯁꯦ ꯑꯃꯨꯛ ꯂꯤꯡꯊꯣꯛꯀꯅꯤ ꯑꯃꯨꯛ ꯐꯖꯍꯜꯂꯒ ꯏꯁꯤꯡ ꯏꯆꯥꯎꯅ ꯑꯃꯨꯛ ꯂꯨꯞꯄꯝꯒꯅꯤ ꯑꯃꯨꯛ ꯃꯥꯡ ꯇꯥꯛꯍꯜꯂꯝꯒꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯤꯡꯊꯣꯛꯏꯅꯦꯕꯀꯣ ꯖꯦꯅꯝꯁꯤꯡꯁꯦ ꯂꯤꯡꯊꯣꯛ ꯐꯖꯕ ꯍꯧꯔꯦ ꯑꯗꯣ ꯁꯤ ꯀꯥꯔꯇꯨꯟꯁꯤꯒꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯖꯦꯅꯝꯁ ꯊꯥꯔꯛꯇꯣꯏꯁꯦꯀꯣ ꯑꯗꯣ ꯀꯥꯔꯇꯨꯟ ꯑꯃ ꯊꯥꯕ ꯂꯣꯏꯔꯦ ꯁꯤꯁꯤꯃꯒ ꯊꯥꯔꯅꯤ ꯉꯁꯤ ꯀꯥꯔꯇꯨꯟ ꯑꯅꯤꯁꯦ ꯊꯥꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯅꯤ ꯁꯨꯃꯥꯏꯅ ꯁꯟꯊꯤ ꯀꯩ ꯀꯔꯥ ꯍꯥꯞꯄꯦ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯅ ꯀꯦꯃꯦꯔꯥ ꯀꯥꯞꯄꯤꯅꯦ ꯇꯧꯏꯁꯦ ꯌꯦꯡꯉꯣ ꯀꯦꯃꯦꯔꯥ ꯈꯨꯀꯥꯞꯄꯁꯦ ꯃꯩ ꯇꯥꯗ꯭ꯔꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯅ ꯂꯤꯡꯊꯣꯛꯄ ꯍꯧꯔꯦꯕꯀꯣ ꯑꯗꯨꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯖꯦꯅꯝ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯗꯦꯗꯅꯀꯣ ꯖꯦꯅꯝꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟꯅꯦ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯊꯣꯡꯕ ꯑꯣꯏꯔꯣ ꯉꯥ ꯊꯣꯡꯕ ꯑꯣꯏꯔꯣ ꯑꯦꯅꯤ ꯗꯤꯁꯇ ꯑꯦꯅꯤ ꯌꯦꯟꯁꯥꯡꯗꯀꯣ ꯑꯩꯈꯣꯏ ꯖꯦꯅꯝꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯑꯗꯨꯗꯨꯅ ꯖꯦꯅꯝ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯦꯟꯁꯥꯡꯈꯩ ꯍꯥꯎꯇꯕꯅꯦꯕ ꯇꯤꯜꯍꯧꯅ ꯆꯅꯝꯅ ꯍꯥꯏꯕꯗꯣ ꯍꯩꯖꯥꯡꯒꯤꯁꯨ ꯃꯇꯨꯡ ꯏꯜꯂꯤꯅꯀꯣ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯑꯩ ꯊꯥꯕ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯖꯦꯅꯝ ꯊꯥꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯁꯨꯃꯥꯡꯁꯦ ꯋꯥꯏ ꯇꯩꯊꯣꯛꯏꯅꯤꯀꯣ ꯁꯟꯊꯤꯅ ꯇꯧꯔꯒ ꯇꯩꯔꯤꯅꯦ ꯃꯌꯥꯝ ꯈꯔꯅꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯑꯩ ꯇꯩꯈ꯭ꯔꯦꯕꯀꯣ ꯁꯟꯊꯤꯅ ꯇꯧꯔꯒ ꯃꯌꯥꯝꯗꯁꯨ ꯃꯃꯥꯡꯗ ꯎꯠꯈꯤꯕꯅꯦ ꯑꯩꯅ ꯏꯄꯥꯝꯗꯆꯠꯄꯒꯤ ꯕ꯭ꯂꯣꯛꯇꯁꯨ ꯑꯩꯅ ꯁꯟꯊꯤꯅ ꯇꯩꯕꯒꯤꯗꯣꯀꯣ ꯑꯩ ꯁꯨꯃꯥꯡꯁꯦ ꯁꯨꯃꯥꯏꯅ ꯅꯤꯡꯊꯝꯊꯥ ꯃꯇꯝ ꯌꯧꯔꯒꯗꯤ ꯁꯟꯊꯤꯅ ꯁꯨꯃꯥꯏꯅ ꯁꯨꯃꯥꯡꯁꯦ ꯑꯩ ꯍꯞꯇꯥ ꯑꯃ ꯍꯥꯏꯗꯤ ꯅꯨꯃꯤꯠ 5-6-7 ꯃꯇꯨꯡ ꯁꯨꯃꯥꯏꯅ ꯇꯩꯌꯦꯕꯀꯣ ꯑꯗꯨꯑꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯁꯨꯃꯥꯡꯁꯤꯒ ꯀꯨꯝꯕꯗ ꯎꯐꯨꯟꯗꯣ ꯆꯦꯟꯗ꯭ꯔꯦ ꯏꯃꯨꯡꯗ ꯀꯥꯔꯛꯄꯗꯁꯨ ꯎꯐꯨꯟ ꯆꯦꯟꯗ꯭ꯔꯦꯅ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯂꯥꯛꯇꯣꯏꯃꯤꯅ ꯁꯨꯃꯥꯏꯅ ꯈꯇꯪ ꯅꯥꯟꯅ ꯂꯩꯔꯗꯤ ꯑꯉꯥꯡꯁꯤꯡꯁꯨ ꯂꯥꯛꯇꯣꯏꯃꯤꯅꯀꯣ ꯎꯐꯨꯟ ꯋꯥꯐꯨꯟꯗꯣ ꯌꯥꯝꯅ ꯏꯃꯨꯡꯗꯁꯨ ꯆꯦꯜꯂꯔꯣꯏ ꯁꯤ ꯇꯩꯁꯜꯂꯒꯗꯤ ꯐꯝꯕ ꯈꯣꯠꯄ ꯆꯥꯛꯇꯪ ꯆꯥꯔꯁꯨ ꯃꯐꯝꯁꯤꯗꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯐꯝꯃꯁꯨ ꯅꯨꯡꯉꯥꯏꯔꯦꯗꯅꯀꯣ ꯁꯤꯠ ꯅꯥꯟꯅ ꯂꯩꯔꯒꯗꯤ ꯑꯗꯨꯗꯨꯅ ꯑꯩꯗꯤ ꯁꯨꯃꯥꯡꯁꯦ ꯇꯣꯏꯅ ꯁꯟꯊꯤꯅ ꯑꯗꯨꯝ ꯇꯩꯌꯦꯕꯀꯣ ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯦ ꯃꯌꯥꯝ ꯁꯨꯃꯥꯡ ꯄꯀꯥ ꯇꯧꯕ ꯉꯝꯗꯕꯅꯤꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯃꯇꯝꯒꯤ ꯑꯗꯨꯝ ꯈꯥꯡꯅꯕ ꯑꯗꯨꯝ ꯂꯦꯟꯕ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯃꯥꯡꯗ ꯁꯟꯊꯤꯅ ꯑꯩꯅ ꯐꯖꯅ ꯇꯩꯈ꯭ꯔꯕꯅꯤꯅ ꯁꯟꯊꯤꯁꯦ ꯍꯟꯗꯛꯀꯤꯁꯤꯅ ꯈꯤꯇꯪ ꯃꯍꯤ ꯂꯥꯡꯍꯜꯂꯦꯕꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯩꯔꯦ ꯑꯗꯣ ꯇꯩꯕ ꯃꯇꯝꯗꯗꯤ ꯌꯥꯝ ꯋꯥꯏ ꯇꯩꯕ ꯂꯣꯏꯔꯒꯗꯤ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯁꯤꯠ ꯅꯥꯜꯂꯒ ꯌꯥꯝ ꯐꯖꯕꯗꯣ ꯑꯣꯏꯌꯦꯕꯀꯣ ꯑꯗꯅꯦ ꯃꯌꯥꯝꯗ ꯁꯟꯊꯤ ꯄꯥꯏꯕ ꯍꯪꯒꯣꯏꯕ ꯃꯤꯁꯨ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏꯁꯨ ꯍꯪꯒꯣꯏꯔꯤꯅꯦ ꯑꯩꯁꯨ ꯌꯥꯝ ꯍꯪꯒꯣꯏꯒꯟꯕ ꯃꯤꯅꯦꯕꯀꯣ ꯑꯗꯨꯕꯨ ꯐꯤꯕꯝꯅ ꯃꯇꯝꯅ ꯍꯪꯒꯣꯏꯕ ꯀꯥꯏꯗꯣ ꯑꯗꯨꯝ ꯂꯩꯇꯕꯖꯥꯠꯅꯤꯗ ꯑꯗꯨꯅꯤ ꯍꯥꯟꯅꯗꯤ ꯁꯟꯊꯤ ꯀꯥꯏꯁꯦ ꯑꯁ ꯌꯥꯝ ꯍꯪꯒꯣꯏꯔꯝꯃꯤ ꯑꯗꯨꯅꯦ ꯑꯗꯣ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯉꯁꯤ ꯃꯣꯏꯁꯨ ꯂꯥꯛꯑꯅꯤ ꯑꯩꯁꯨ ꯊꯕꯛ ꯐꯠ ꯁꯨꯔꯒꯦ ꯑꯩꯅ ꯅꯥꯀꯟꯗ ꯁꯨꯔꯤꯉꯩꯗꯀꯣ ꯏꯆꯥ ꯅꯨꯄꯤꯅꯁꯨ ꯅꯥꯀꯟꯗ ꯂꯣꯏꯁꯤꯟꯕꯤꯔꯤꯅꯦ ꯑꯗꯣ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩꯅ ꯃꯅꯤꯡꯗ ꯀꯣꯟ ꯅꯥꯄꯤ ꯁꯤꯡꯕꯤ ꯑꯃ ꯁꯦꯡꯉꯤꯉꯩꯗꯀꯣ ꯏꯆꯥꯅꯨꯄꯤꯅ ꯁꯨꯃꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡ ꯐꯖꯅ ꯂꯣꯏꯁꯤꯜꯂꯒ ꯁꯦꯡꯉꯒꯀꯣ ꯁꯨꯃꯥꯏꯅ ꯇꯩꯊꯣꯛ ꯅꯥꯟꯊꯣꯛꯇꯅ ꯂꯩꯔꯝꯃꯦ ꯃꯌꯥꯝꯀꯣ ꯑꯉꯥꯡꯅꯤꯅ ꯃꯥꯗꯤ ꯇꯩꯕꯁꯦ ꯈꯔ ꯏꯁꯤꯡꯗꯣ ꯈꯔ ꯖꯥꯝꯃꯦ ꯐꯖꯅ ꯁꯨꯝꯗꯣꯛꯑꯒ ꯇꯩꯔꯝꯗꯦꯕꯀꯣ ꯑꯗꯨꯒ ꯐꯝꯅꯨꯡꯒꯁꯦ ꯃꯥꯅ ꯂꯣꯏ ꯊꯥꯗꯣꯛꯄꯤꯔꯤꯅꯦꯀꯣ ꯑꯩꯅ ꯕꯦꯗꯁꯤꯠꯀꯁꯦ ꯑꯩꯅ ꯄꯨꯊꯣꯛꯑ ꯊꯅꯝꯃꯤꯅꯦ ꯑꯗꯣ ꯃꯥ ꯊꯥꯗꯣꯛꯄꯤꯔꯤꯅꯦꯕ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯌꯦꯡꯉꯨꯁꯦ ꯃꯥ ꯁꯨꯃꯥꯏꯅ ꯇꯩꯕꯤꯔꯦ ꯑꯗꯩꯗꯤ ꯍꯧꯖꯤꯛꯅ ꯏꯅꯝꯃ ꯍꯣꯏ ꯂꯥꯛꯑꯦꯀꯣ ꯏꯆꯥꯅꯨꯄꯤꯅ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯀꯦꯞꯆꯔ ꯇꯧꯍꯧꯔꯤꯅꯦꯕꯀꯣ ꯁꯦ ꯑꯗꯣ ꯏꯅꯝꯃ ꯁꯤꯗ ꯆꯪꯉꯛꯑꯦ ꯏꯅꯝꯃꯒ ꯏꯅꯝꯃꯒꯤ ꯃꯆꯥꯅꯨꯄꯥꯒ ꯇꯧꯔꯒ ꯂꯥꯛꯏꯅꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯏꯆꯟꯅꯨꯄꯤꯒꯤ ꯃꯆꯥ ꯑꯅꯤꯅꯦ ꯁꯤꯁꯤꯅꯀꯣ ꯏꯅꯝꯃꯅ ꯍꯥꯟꯅ ꯂꯥꯛꯑꯦ ꯏꯆꯟꯅꯨꯄꯤꯒ ꯏꯅꯦꯝꯕꯣꯛꯀꯁꯤꯒ ꯂꯩꯔꯦ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦꯕꯀꯣ ꯃꯥꯅ ꯏꯀꯥꯏꯅꯒ ꯇꯧꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯃꯣꯏ ꯂꯥꯛꯄꯒꯤ ꯉꯁꯤ ꯍꯋꯥꯏ ꯑꯃ ꯊꯣꯡꯉꯦ ꯑꯥꯂꯨꯒ ꯕꯤꯟꯁꯀ ꯑꯃ ꯉꯧꯔꯦ ꯑꯗꯒꯤ ꯑꯇꯩꯁꯨ ꯃꯊꯦꯜ ꯃꯌꯥꯝ ꯁꯂꯥꯠ ꯀꯩꯀꯥ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯏꯅꯝꯃꯣꯏꯗꯣ 9-10 ꯂꯩꯗꯣꯏꯃꯤꯅ ꯑꯩ ꯅꯍꯥꯟꯒꯁꯨ ꯉꯥꯗꯣ ꯂꯧꯔꯒꯦ ꯍꯥꯏꯅ ꯍꯧꯖꯤꯛꯁꯦ ꯉꯥ ꯊꯣꯡꯗ꯭ꯔꯦ ꯍꯋꯥꯏ ꯑꯣꯏꯅ ꯊꯣꯡꯖꯜꯂꯦ ꯑꯉꯥꯡꯁꯤꯡꯁꯨ ꯌꯥꯎꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯗꯤ ꯍꯋꯥꯏ ꯄꯥꯝꯃꯤꯅꯀꯣ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯉꯁꯤꯀꯣ ꯃꯌꯥꯝ ꯏꯅꯝꯃ ꯆꯥꯛ ꯑꯣꯛꯑꯕꯣ
그래 오 욕도 형이 짱 달리네. 잘했어. 싹까지 빠이도 되지. 지금 다 들어서 가 답이 되면 이제는 내려니. 이거 봐 보라. 이거 뭐 짜고 오버네. 왜 이러지 않나 비다 타먹거든. 벌써 내 비다 타면 되나. 그래. 어디 가 보게 봐라 보라. 왜? 예, 잡아다 딱 받기더라. 뭐이나. 잡아서 이네. 비디오 가게 녹배 타. 비디오로 가라. 싹 도에 온 팽도에 과사 도에 안경 쓰래도 누가이브나 뭐 분버세 시다 분자다기 뭐나 농문나 니피나 뭐 아빠 뭐 간다 나 미पर 만나 봐 도래 하 그거 뭐 이바이 한 사다 있으나니 거기 동제 리는 진짜 나 그림 그러네 아니 나 바이 나이 반응 할게 또 말이 너희 때 아이나 뭐뭐 너희 마기 좀 그래 이제 너네 포토 뭐뭐 그 너희 마수 Pana tu bu cái nó tu tôi cha ba pa cái nó tu là gì cái mà ngang lo lên ngang cái ngang lo lo cái gì lo đi mà mai gì anh là pana lâu cô anh nào qua cha ba cái thấy nào tôi đuổi nè lấy gì tôi làm tôi bắt đi đâu rồi bây giờ bắt ra cái này là cái bắt đi thì phải cha đâm nè mà đi checker ra checker đó khá đấy mà wang hai quả checker đó ra nó hai ra đi không ra thật thì hai nó ra đi quả sao bên phải du nè checker ra nó hai ba lúc nó mà có cái này hả lúc nó ôi bị này phone tao kìa đây nó ta hay đồ gì kêu à ta hay đồ mà chỉ mang tàu phải vậy nó ta ấy mà cà phê mà cái này rồi nè được anh hai mươi sáu cái này đây nè à ôi lấy sao cái này cái này rồi nè cái này lấy cái gì khăn bì nữa ra làm lấy luồng cái làm thông là cái nushi này là cái gì nào cái nushi bây giờ tôi tôi khăn cái gì ta cái này sao phải bị làm gì bữa mà thì nó ngày đấy đúng không? Ôi chị cái nó hay thì cái bà nó quay rồi sẽ cắn hay cái chân đi vào khoa đi một chỉ bơm đâu ôi mà mà đây nó là tung mình mà đây cái nó tụi bạn đi bơm đâu mà nó phải thôi chứ bây giờ mà khăn nào khăn này đúng đúng 많이 소리야 나 thằng đứa cha không cha là sao à ra đi mi à mà tôi là cái mà bằng nóng rồi ra nó đây cái này tiền gì rồi tiền gì baby chú cái nó làm play đây nâng gì tiền nó play đây baby nó hàng này không bạn tại chỗ kia chắc rồi đây hay là chắc ở đây đó chúng sẽ nó thì tại chỗ kia thấy tổng lên akwai ta ta udu indo taina da 주동 cái này phải tuồng lại đây à một cái này gì nào một ra đi hầu gì cái nó cho lúc kia bazar đó khoan những bốc leo rồi lao naqli này hay à nó mấy phần đi không nên cái hoàng như mà cái gì dai nè chúng ta không đi ngang wang base pi duk ilaga su kyam cái thằng suang cái lùm mẹ không thà mẹ đấy pi duk ilaga su liam bani ba ina ba ngi gi mo lo si wa so ko mana ki di do na ne mai ba maru gi pu bi lo wai ne ka pu ko na mai do uja ba ta ni phatte ko ya da ko wai ja de bazar sali ji bazar ko se na ko ne bok le ni mo zum sang ra la moi gari ni auto da la ni ko na cái nó phi lo sala ma ga la wa na tha cái la ni ko ja ka si la ma si ga khang ngau thui ni si ga mi mai ngau bi ni akwai ina ma da gi khoi da moi na mu scooty da la ni khwai na mu auto da ni ngang sing hoi la no bujam khrani koi bu bi ru ge koi sa gi nungai pham ji koi bu bi ru ge moi de silchar town da gi lai ni akwai khungang gi nungai ba si mu jeng han bi ge
ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯅ ꯍꯤꯡꯒꯣꯜ ꯌꯦꯡꯅ ꯆꯠꯃꯤꯟꯅꯔꯤꯀꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯣꯏꯕ ꯄꯨꯕꯤꯕꯅꯤꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯏꯅꯝꯃꯒ ꯏꯅꯝꯃꯒꯤ ꯃꯆꯥꯅꯨꯄꯥꯒꯅ ꯒꯥꯔꯤ ꯃꯆꯥꯗ ꯆꯠꯈ꯭ꯔꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯉꯥꯡ 2-3ꯁꯤꯒ ꯏꯆꯟꯅꯨꯄꯤꯒ ꯑꯩꯒꯅ ꯑꯣꯇꯣꯗ ꯑꯩꯈꯣꯏ ꯗꯥꯒ ꯑꯕꯨꯡꯉꯣꯒꯅ ꯑꯃꯨꯛ ꯁ꯭ꯀꯨꯇꯤꯗ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯃꯐꯝꯗꯨꯒ ꯄꯨꯜꯂꯨꯗꯣꯏꯅꯦ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯃꯐꯝꯁꯤꯗꯀꯣ ꯑꯗꯣ ꯉꯥꯁꯨ ꯂꯩꯔꯛꯇꯣꯏꯅꯦ ꯕꯖꯥꯔ ꯑꯗꯨꯝ ꯀꯥꯕꯅꯦꯕꯀꯣ ꯑꯗꯨꯅꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯄꯨꯟꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯌꯦꯡꯁꯤ ꯑꯩꯅ ꯍꯦꯛ ꯌꯨꯝ ꯄꯥꯜꯂꯛꯄꯗꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯒꯤ ꯉꯁꯤꯐꯥꯎ ꯂꯩ ꯑꯍꯟꯁꯨ ꯑꯣꯏꯁꯟꯗꯦ ꯀꯩꯗꯧꯔꯤꯕ ꯈꯪꯗꯦ ꯃꯥꯁꯦ ꯑꯃꯔꯅꯤ ꯑꯃꯔ ꯇꯨꯍꯧꯕꯤꯅꯤ ꯐꯖꯕꯤ ꯑꯣꯇꯣꯗ ꯉꯔꯝ ꯅꯝꯃ ꯆꯠꯂꯦ ꯀꯣꯏꯔꯤ ꯑꯩꯈꯣꯏ ꯁꯤꯒ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯀꯣꯏ ꯀꯅꯥ ꯁꯤꯗ ꯊꯣꯟꯗꯣꯏꯅꯤ ꯍꯥꯏꯅ ꯃꯣꯏ ꯂꯨꯄꯥ 10,000 ꯂꯩꯕꯥꯛꯅꯦ ꯑꯩꯁꯦ ꯆꯦ ꯍꯨꯝꯕꯨꯒꯤꯅꯦ ꯂꯧꯕꯨꯛꯀꯤ ꯂꯩꯕꯥꯛꯇꯨꯅꯦꯕ ꯑꯩꯈꯣꯏ ꯑꯃꯨꯛ ꯁꯤꯒ ꯉꯥꯏꯍꯥꯛ ꯑꯦꯟꯖꯣꯏ ꯇꯧꯔꯦ ꯁꯣꯝꯗ ꯑꯃꯨꯛ ꯆꯠꯂꯨꯔꯅꯤ ꯀꯣꯏꯕ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯅ ꯉꯥ ꯂꯩꯐꯝꯗ ꯂꯥꯛꯑꯦ ꯉꯥ ꯂꯩꯒꯦ ꯇꯧꯔꯤ ꯔꯧ ꯆꯥꯅꯤꯡꯉꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯏꯅꯝꯃ ꯃꯆꯥꯅꯨꯄꯥꯅꯀꯣ ꯑꯃ ꯔꯧꯁꯦ ꯌꯥꯝ ꯄꯥꯝꯕ ꯑꯗꯣ ꯔꯧ ꯑꯣꯏꯅ ꯂꯧꯕꯤꯔꯦ ꯑꯗ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯑꯇꯣꯞꯄ ꯖꯍꯥ ꯑꯩꯈꯣꯏ ꯆꯤꯛꯀꯟ ꯀꯩꯀꯥ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏ ꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯟꯗꯣꯏꯅꯦ ꯅꯣꯡꯉꯥꯜꯂꯒꯅ ꯑꯃꯨꯛꯀꯣ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯁꯦ ꯔꯧ ꯑꯣꯏꯅ ꯂꯧꯔꯁꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥꯅꯁꯨ ꯆꯥꯅꯤꯡꯕꯅꯤꯅ ꯍꯥꯏꯅ ꯔꯧꯗꯣ ꯂꯧꯔꯦ ꯑꯗꯨꯒ ꯁꯤ ꯑꯃꯨꯛ ꯏꯆꯥꯅꯨꯄꯤꯅ ꯇꯧꯔꯤ ꯂꯥꯁꯁꯤ ꯌꯦꯡꯉꯣ 2020 ꯗꯨꯀꯥꯟ ꯆꯪꯉꯨꯁꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯃꯥ ꯇꯧꯔꯤꯅꯦꯕꯀꯣ ꯑꯩꯅ ꯊꯦꯡꯉꯦ ꯆꯪꯉꯔꯣꯏꯁꯦ ꯍꯥꯏꯕꯕꯨ ꯃꯥꯅ ꯁꯤꯁꯤꯒ ꯑꯩꯉꯣꯟꯗ ꯆꯠꯁꯤ ꯍꯥꯏꯗꯅꯀꯣ ꯇꯧꯔꯤꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯕꯣꯔꯥ ꯂꯩꯔꯦ ꯁꯤ ꯕꯣꯔꯥ ꯑꯂꯨ ꯕꯣꯔꯥ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡꯒꯤ ꯕꯣꯔꯥꯅꯤ ꯂꯨꯄꯥ 100ꯒꯤ ꯂꯧꯔꯛꯏꯅꯦ ꯑꯗꯨꯒ ꯆꯠꯅꯤꯒ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯆꯥꯃꯤꯟꯅꯔꯦ ꯁꯟꯗꯥꯋꯥꯏꯔꯝꯒꯤꯀꯣ ꯁꯤ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯆꯥꯛꯃꯨꯛ ꯊꯣꯡꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯄꯨꯟꯕꯁꯦ ꯃꯌꯥꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯏꯅꯝꯃꯁꯨ ꯏꯆꯟꯅꯨꯄꯤꯁꯨ ꯃꯣꯏꯁꯨ ꯁꯨꯃꯥꯏꯅ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯟꯅ ꯂꯩꯕꯗꯣ ꯐꯪꯃꯤꯟꯅꯗꯕ ꯀꯨꯏꯔꯕꯅꯤꯅꯀꯣ ꯏꯄꯥꯝꯗ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦꯕ ꯑꯗꯨꯅꯤꯀꯣ ꯀꯔꯤ ꯁꯥꯔꯦ ꯀꯔꯤꯒ liêng chứ còn bùn tới đấy cái khuynh ra liền ôi liêng ông bắt đầu phi cho mà đinh đây ꯈꯪꯗꯦꯕꯣ nói thế mai giờ khuynh đi lên chuẩn thân gì cái nó là thầy cái nuôi đồng đi ꯑꯗꯨꯅ ꯆꯣꯟꯊꯔ ꯀꯌꯥꯝ ꯆꯣꯟꯊꯔꯦ ꯀꯩꯁꯨ ꯌꯥꯝꯅ खालीना ओए पोताबदा कहाँ लेप्तोइबा oi soi खाली को इसमें चले थे ताई ना कि मसाला लगाई लेते ना भिडियो में चली जाओ तेरे खोंदू ओचे से हुने खोंदू मरक तक जा मानगनी होना सब तो चिट मुंगा की वो बाबा सोई नहीं पड़े सब नहीं नहीं तो रोटी दे फ्राइड राइस कौन खाता है शायद पारे का जिंग बड़ी जिम जाकर तो माले भी मोंग दुगने वाखन दुगने जाके पी ले ꯃꯌꯥꯝ ꯁꯤꯒꯤ ꯌꯦꯔꯨꯝꯁꯦ ꯎꯔꯕ ꯁꯤꯒꯤ ꯌꯦꯔꯨꯝꯁꯦ ꯅꯍꯥꯟꯃꯨꯛ ꯑꯩꯅ ꯃꯃꯥꯡꯒꯤ ꯕ꯭ꯂꯣꯛꯇ ꯍꯥꯞꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤꯒꯤ ꯌꯨꯝꯗ ꯖꯦꯟ ꯂꯣꯏꯕ ꯍꯥꯞꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯖꯦꯟꯁꯤꯡꯗꯨꯒꯤ ꯃꯔꯨꯝꯅꯦꯕ ꯑꯗꯨꯅ ꯖꯦꯟꯗꯨꯁꯨ ꯁꯨꯃꯥꯏꯅ ꯂꯥꯡꯉꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯔꯨꯝꯁꯨ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯂꯥꯡꯉꯦ ꯎꯕꯗꯗꯤ ꯃꯣꯠꯄꯒ ꯃꯥꯟꯕꯅꯦꯕꯀꯣ ꯃꯣꯠꯂꯤ ꯅꯠꯇꯦ ꯁꯤꯁꯦ ꯃꯥꯒꯤ ꯖꯦꯟꯁꯤꯒꯤ ꯃꯥꯒꯤ ꯗꯤꯖꯥꯏꯟ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯎꯖꯔꯤꯅꯤꯀꯣ ꯑꯁꯤꯒꯤ ꯖꯦꯟꯒꯤ ꯃꯔꯨꯝꯁꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯌꯦꯔꯨꯝꯗꯣ ꯑꯗꯨꯃꯨꯛ ꯆꯥꯎꯗꯦ ꯑꯗꯨꯒꯤ ꯇꯪꯈꯥꯏꯃꯨꯛ ꯆꯥꯎꯅꯦꯕꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯤꯛꯈ꯭ꯔꯦ ꯑꯗꯣ ꯌꯥꯝꯅꯗꯤ ꯐꯩ ꯍꯥꯏꯌꯦ ꯍꯛꯆꯥꯡꯗꯀꯣ ꯑꯗꯨꯒ ꯁꯤꯒꯅ ꯑꯩꯈꯣꯏ ꯍꯤꯟꯖꯥꯡꯁꯤꯗ ꯊꯣꯡꯉꯦ ꯃꯄꯥꯟꯗ ꯊꯣꯡꯉꯦ ꯃꯩ ꯇꯤꯛ ꯇꯤꯛꯅꯀꯣ ꯋꯥꯔꯤ ꯁꯥꯟꯅꯅ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯅ ꯃꯩ ꯇꯤꯛ ꯇꯤꯛꯅ ꯉꯥ ꯉꯧꯈꯠꯄꯤꯔꯒꯦ ꯏꯟꯁꯥꯡ ꯊꯣꯡꯕꯤꯔꯒꯦ ꯍꯥꯏꯌꯦꯀꯣ ꯏꯅꯦꯝꯕꯣꯛꯅ ꯊꯣꯡꯕ ꯏꯟꯁꯥꯡ ꯌꯥꯝꯅ ꯍꯥꯎꯋꯤ ꯊꯥꯏꯅꯒꯤ ꯃꯤꯒꯤ ꯃꯈꯨꯠꯅꯤꯗꯅꯀꯣ ꯑꯗꯨꯅ ꯏꯅꯦꯝꯕꯣꯛꯅ ꯊꯣꯡꯕꯤꯔꯒꯦ ꯍꯥꯏꯅ ꯃꯥꯅ ꯊꯣꯡꯕꯤꯔꯦ ꯑꯩꯁꯨ ꯁꯤꯗ ꯐꯝꯃꯤꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤ ꯑꯩꯈꯣꯏ 4-5ꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯤꯀꯣ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕꯅꯦ ꯁꯥꯟꯅꯔꯤꯁꯦ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯦ ꯎꯔꯕ ꯃꯌꯥꯝ ꯄꯨꯡ ꯃꯝꯃꯤꯁꯥ ꯑꯗꯨꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯩ ꯇꯤꯛ ꯇꯤꯛꯅ ꯆꯥꯛ ꯊꯣꯡꯕ ꯃꯌꯥꯝ ꯄꯨꯜꯂꯒ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯃꯌꯥꯝ
ꯑꯗꯣ ꯑꯩꯅ ꯁꯤꯗ ꯂꯩꯔꯦ ꯑꯩꯁꯨ ꯋꯥꯔꯤ ꯇꯥꯔꯤꯅꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯇꯥꯔꯤꯅꯦ ꯃꯈꯥ ꯇꯥꯅ ꯌꯦꯡꯉꯁꯤ ꯇꯧꯏ ꯁꯨꯃꯥꯏꯅ ꯐꯟꯗꯣꯛꯑꯣ ꯑꯩꯅ ꯈꯜꯂꯦ ꯀꯔꯤ ꯍꯥꯞꯄꯤꯅꯣ ꯃꯣꯏꯁꯤꯡꯁꯤ ꯀꯥꯏꯅ ꯑꯗꯨꯅꯤꯅꯦ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤ ꯗꯤꯗꯤꯗ ꯑꯗꯨꯝ ꯀꯨꯏꯅ ꯂꯦꯞꯄꯒ ꯁꯦꯁ ꯑꯗꯩ ꯀꯨꯃꯥꯔꯤ ꯋꯥꯔꯤ ꯁꯨꯔꯦ ꯅꯨꯄꯤ ꯑꯃ ꯏꯇ ꯁꯦꯁ ꯑꯃꯗ ꯁꯨꯃꯥꯏꯅ ꯎꯠꯂꯝꯕꯅꯤꯅ ꯃꯈꯨꯟꯗꯣ ꯍꯥꯏ 이러면 너무 많이 이러면 ꯃꯃꯩꯗ ꯗꯥꯛꯇꯔ 이러면 ꯑꯗꯣ ꯏꯆꯥꯅꯨꯄꯥꯁꯤꯅ ꯑꯗꯨ ꯌꯦꯡꯉꯒꯅ ꯂꯥꯏꯔꯤꯛ ꯇꯧꯏ ꯑꯗꯨ ꯌꯦꯡꯗ꯭ꯔꯗꯤ ꯂꯥꯏꯔꯤꯛ ꯇꯧꯗꯦ ꯅꯪꯒꯤ ꯀꯩꯅꯣꯗ ꯑꯝꯇ 이러면 그만 이러면 ꯃꯃꯩꯗꯣ masakti fazaba nada masakti khangde chasmana to uchalabnina khangde ngang mi se kamai no english to korean no mai na kore ai min na mi sa te ngang ngam do kai no what's your name wait for me अरे मखा था बस नून ले अरे वो तो बाद में करेंगे अरे अंदर है भाई कोई फेंको मत कोई जागे खाली फेंको 나 혼자 뭐 하게 돼. 이거는 막 상대가 행동하면 되고 되기라. 혼자 행동하시나? 아이고까지 나대. 그럼 왜 돼? 아이고까지. 싫어. 어이. 대박. 근데 그런 거지. 무당 비용 이렇게 해서 무시 많이 가 걸라가 뭐 구주 무당 비용이 맞다. 행동을 했어. 아니 한마디 한 번. 어이. 어이 너한테 내가 혼 하면 이거를 차 내려 가시 세서. 세서 지금 안 되고. 근데 지금 안 되네. 어이 지금 안 나오고 근데 이거든요. 나 때려도 좋은 피를 마셔 놓는 거. 맞아요, 왜? mayam khulangse uraba khoi mayam gi khulangse sati langune ko amana ngang ba mana ka tana ponte ko sondana aigi ichanupi gi ni pa sina ko phagi to na mayam pura mak no khali ichanupi na phagi to ba nok pa ga mana to ba gi nok pa ga loire da mayam mathangi video ngai biramo